Hauzik viral chaliba news amakak mayamda update pizarake hariba update asi KCP MC Progressive haina leiriba Facebook page aduna thagalakpa post amakakni nongmai maru ngakpa ngambara yenghalagani KCP MC Progressive Standing Committee ki emergency online meeting among ngasi pangthoktuna film actress Maxina, Suchitra, Gepelina, Medha makoigi mathakta warap khara lawkhre warap sing adudi ahanbada party na changjaraknaba pikhiba matamda thamoi sengna changjaraktabana maram oiraga Manipuri film kumbada matam chupagi oina Athingba thamba ani subada politician Assam Rifles ki furit khawd yawba ijat yawdaba huiroi surrender group fanek setpa miyoi singna makhoi gi backing da leire haiduna KCP MC Progressive pu paisana leiba yaba amagam uraktuna khune ki miyoi kya thajilaktuna party gi ijat soknaba torakpa asikidama mafam matam chana thabak paikhatpa kari karamba thabak no haibadudi party na cherak piba loiraga leibak miyam da khanghanba Ahum subada KCP MC Progressive na thamliba Athingba asibu Manipur Film Forum na hena chesinna makhata na ngak na chatpa karigumba ngak na chatpa ngamlaktragadi akanba mireng changba mari subada KCP MC Progressive ki thabak tawbada kanagumba any organization party na ayat apan pirakpa taragadi warning tawdana ayat piragliba miyoi tamak khangkatlaga chairak piba manga subada politician thikadar mapung oina MLA minister singna Nupi oibi singda nampuda namja namthek pibada chenaram lagadi akan bacherak piba loinana Nupi bu sana potkum khanduna amuktang tuminnabada 50,000 piba thika pibagi report su party da leire miyamna su KCP ni bu hairadi paisa piraga yabo oina ubiriba KCP MC Progressive tadi ubirakanu KCP MC Progressive ti surrender group fanek setpa huiroina te miyam ki thajaba su kaidonungda manghanjaroi haiba wafam su party ki maikai di thamjari haina makoi ki page asina share tawrakli